Social media amadi newspaper singi maroiba pausing lokacharga ahanbada UNLF na ngarang NUPI LALONBEI ama kaptuna warakre bisagadugi interview gi video viral chatkre viral video duda NUPI re edik suba MLA mantri contractor sing kana no haiba maming Sebak Phakhre mathangda aramai gi luchingba singsu Mei Houre sauna kre ahanbada korongan mukhumana asumna phongdok lagle nom sagai tong sanaba leite takhel thang sini meitei da hojik thoklise maitai di laibak sigi mapuni mising yambani mabuk phabani aduni adani na thagalaga sagai thakta thagalaga nom dana nungaina tonglingaida yengtharakpada aikhoigini haibada amata leiramaroi matamduda maitai sing masagi damak lantheng haibani somna korona phongdoragli mathangda Robin nasu asumna phongdorangli madude laibak se pumloi hekloi redako hiram khodingda mikha polaba iramdam sida laisabi sing amadi yum palabi mau singi sadong yonba amadi aikhoina yamna mamal laina ijat tawduna thagalakhiba aikhoi bungak pi senbigadaba miyam gi lanthong ngak pigadaba lusingba singna miyamna khamthengna wanarabasi karisu nasongdana hotel gi akhuba kada ngauduna lerambasidi aikhoita sengna kanimata yawningdre aigi paga kuki ga khanakhide aiga su saunakhide atatai da thabak tawbasidi aikhoi maning yam halle asumna Robin su thamlagle makha satharakpada kuki militant singna gari thaujalakpada mi paiba pokna rure pawsi kanglai pakki meina dagi lokhasabane kuki militant singna ngahak leitana nongmai amadi bong kapsenduna landarak pham oiriba Imphal East District ki lamlai kendra gi yengang popi police station gi manung chana leiriba sabungko khunau gi maning thangba singda ngarang kuki singna gari ama thaujalakpo ubada nomai kapsenduna attack torokadra haibagi mi paiba pongnarure pawsina hai ngara ayuk pung niparom taba matamda sabungko khunau gi maning thangba serukta leiba mole phai haire kuki khulasida bolero pickup amada khulai paiba kuki tara mangarom tongduna thaujalakhi bolero adu khuladu da khamduna khulai paiba singadu chathok chasen tawduna leiba uki madu ubada amukhanna sabungko khunau romda nongmai kapsenduna attack torokadra haina singnabadagi khulngakpo khunja volunteer sing mikumna hom singna leina khi haire molen phai haire kuki khulasi kangluki irang ase hek thokpadagi maphang khuladuda kuki sing leiba ngamdaduna chanakhibadagi mi leina daba khul oina leibani adubu ayamba matamda kuki khulai paiba singna mafam aduda khongna amadi gari na chingba thaujilaktuna makhogi kema ma semgatnaba honaduna lerakhibani adubu ngarang kuki militant tara mangarom bolero amada tongduna khulladuda thunglaba matungda chathok chasin tawduna leire haiba khangki madubu makha tana nomai kapna bana chingba thorokpadi leikhide haire